ꯃꯌꯥꯝꯅ ꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯍꯥꯏꯗꯤ ꯉꯥ ꯑꯇꯥꯎꯕ ꯑꯣꯏꯅ ꯊꯣꯡꯉꯒꯦꯀꯣ ꯑꯗꯣ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯇꯣꯏꯁꯦ ꯁꯤꯒ ꯐꯨꯜ ꯀꯣꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯂꯩꯔꯦ ꯑꯥꯂꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯅꯥꯀꯟꯗꯅ ꯕꯣꯔꯤ ꯍꯥꯞꯄꯒ ꯊꯣꯡꯉꯗꯣꯏꯅꯤ ꯊꯨꯝꯒ ꯑꯗꯨꯒ ꯌꯥꯡꯈꯪꯒ ꯍꯥꯏꯕꯗꯤ ꯃꯆꯨ ꯉꯧꯔꯤꯉꯩꯗ ꯐꯨꯜ ꯀꯣꯕꯤꯅꯦ ꯑꯥꯂꯨꯅꯦ ꯈꯥꯃꯦꯟ ꯇꯧꯔꯒ ꯁꯦꯝꯅ ꯄꯨꯊꯣꯛꯑꯦ ꯆꯥꯝꯗ꯭ꯔꯤ ꯁꯦꯝꯅ ꯊꯝꯃꯕꯅꯤꯀꯣ ꯑꯁꯣꯝꯗꯅ ꯉꯥꯁꯦ ꯉꯧꯔꯤꯒꯦ ꯉꯥꯁꯦ ꯈꯔ ꯃꯨꯟꯅ ꯉꯧꯔꯤ ꯑꯩꯗꯤ ꯀꯥꯕꯛ ꯀꯥꯕꯛ ꯉꯧꯔꯒ ꯆꯥꯕꯁꯦ ꯍꯩꯅꯗꯦꯀꯣ ꯑꯗꯣ ꯈꯔ ꯃꯨꯟꯅ ꯉꯧꯗꯣꯏꯅꯤ ꯁꯤ ꯉꯥ ꯉꯧꯕ ꯂꯣꯏꯔꯦ ꯉꯥ ꯉꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯕꯣꯔꯤ ꯑꯃꯨꯛ ꯉꯧꯔꯤ ꯃꯌꯥꯝ ꯕꯣꯔꯤꯁꯦ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯄ ꯍꯥꯎꯕꯅꯦ ꯏꯪꯊꯝꯊꯥꯗ ꯉꯥ ꯉꯧꯔꯨꯕꯒꯤꯗꯤ ꯊꯥꯎꯁꯦ ꯉꯥꯡꯉꯤꯁꯦ ꯕꯣꯔꯤꯁꯦ ꯈꯔ ꯉꯥꯡꯉ ꯈꯣꯠꯇꯣꯛꯑꯅꯤ ꯐꯨꯜ ꯀꯣꯕꯤꯁꯦ ꯈꯔ ꯀꯟꯊꯅꯒꯅꯤꯀꯣ ꯑꯗꯨꯅ ꯐꯨꯜ ꯀꯣꯕꯤꯁꯦ ꯍꯥꯟꯅ ꯉꯧꯊꯣꯛꯆꯔꯅꯤ ꯊꯣꯛꯑꯒ ꯊꯝꯃꯦ ꯁꯨꯃꯥꯏꯅ ꯐꯨꯜ ꯀꯣꯕꯤ ꯉꯧꯊꯣꯛ ꯊꯝꯕꯁꯦ ꯉꯥ ꯊꯣꯡꯕꯒꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛ ꯊꯝꯕꯒ ꯑꯍꯥꯟꯕꯗ ꯐꯨꯜ ꯀꯣꯕꯤ ꯉꯧꯔꯕ ꯃꯇꯨꯡꯗꯀꯣ ꯂꯦꯝꯍꯧꯕ ꯊꯥꯎꯅꯤ ꯈꯔ ꯅꯣꯠꯆꯔꯦ ꯑꯗꯨꯗ ꯁꯤꯗ ꯑꯩꯈꯣꯏ ꯅꯥꯀꯨꯞꯄꯤ ꯃꯅꯥ ꯍꯥꯞꯆꯤꯟꯖꯔꯅꯤ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯀꯣꯛ ꯌꯥꯎꯔꯛꯑꯒꯅꯦ ꯉꯥ ꯃꯀꯣꯛ ꯈꯥꯏꯔꯒ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯉꯥ ꯃꯀꯣꯛꯁꯦ ꯍꯥꯞꯆꯔꯔꯣꯏꯒꯦ ꯉꯥ ꯃꯀꯣꯛꯁꯦ ꯍꯌꯦꯡ ꯃꯀꯣꯛ ꯃꯔꯨ ꯊꯣꯡꯕꯗ ꯍꯥꯞꯄꯒꯦꯅ ꯊꯝꯃꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯄꯥꯁꯄꯨꯔꯟ ꯈꯔ ꯍꯥꯞꯄꯦ ꯄꯥꯁꯄꯨꯔꯟꯁꯤꯁꯨ ꯈꯔ ꯃꯤ ꯈꯔ ꯑꯃꯗꯤ ꯍꯩꯅꯗꯦ ꯈꯔ ꯑꯃꯅꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦ ꯉꯧꯔꯅꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯌꯣꯔ ꯃꯤꯇꯩꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯎꯗꯕꯤꯗ ꯅꯥꯀꯨꯞꯄꯤ ꯃꯅꯥꯅ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯁꯦ ꯀꯅꯥ ꯀꯅꯥ ꯄꯥꯝꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯗꯣꯔꯤ ꯃꯑꯣꯡꯁꯦ ꯀꯅꯥ ꯀꯅꯥ ꯁꯨꯃꯥꯏꯅ ꯊꯣꯡꯅ ꯆꯥꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯃꯤ ꯈꯔꯗꯤ ꯇꯤꯜꯍꯧ ꯆꯅꯝ ꯇꯧꯔ ꯆꯥꯏꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯃꯨꯜꯂꯛꯑꯦ ꯃꯨꯜꯂꯛꯎ ꯈꯥꯃꯦꯟꯁꯤꯡ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯃꯣꯔꯣꯛꯁꯨ ꯈꯔ ꯑꯗꯨꯃꯥꯏꯅ ꯈꯥꯏ ꯊꯝꯒꯦꯀꯣ ꯃꯣꯔꯣꯛ ꯈꯥꯏꯕꯁꯨ ꯍꯥꯞꯆꯤꯟꯖꯔꯅꯤ ꯈꯔ ꯑꯣꯠꯈꯥꯏꯕꯤꯔꯒꯦ ꯃꯤꯅꯤꯠ 5-10 ꯁꯨꯃꯥꯏꯅ ꯉꯧꯔꯕ ꯃꯇꯨꯡꯗꯀꯣ ꯃꯆꯨ ꯊꯥꯛꯆꯤꯟꯖꯔꯅꯤ ꯃꯣꯔꯣꯛꯁꯦ ꯈꯔ ꯂꯤꯛꯅ ꯊꯥꯛꯑꯦ ꯃꯔꯝꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯌꯥꯝ ꯊꯥꯛꯈꯤꯕꯅꯤꯅ ꯁꯥꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯣꯔꯣꯛꯁꯦ ꯑꯁꯨꯕꯁꯦ ꯈꯔ ꯂꯤꯛꯅ ꯈꯔ ꯂꯤꯛ ꯊꯥꯛꯇꯣꯏ ꯃꯥꯜꯂꯦ ꯉꯥ ꯊꯣꯡꯕ ꯍꯥꯏꯁꯦ ꯈꯔ ꯁꯥꯔꯗꯤ ꯍꯥꯎꯕꯅꯤꯀꯣ ꯈꯤꯇꯪ ꯀꯩꯅꯣꯂꯒꯦ ꯌꯥꯝ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯦ ꯁꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯎꯇꯦ ꯍꯥꯏꯔꯛꯀꯅꯤ ꯁꯤꯗ ꯃꯣꯔꯣꯛ ꯈꯔ ꯊꯥꯛꯆꯤꯜꯂꯒ ꯑꯃꯨꯛꯀ ꯉꯧꯔꯒꯦ ꯉꯧꯕꯁꯦ ꯃꯍꯤꯗ ꯀꯪꯉꯦꯀꯣ ꯑꯗꯨꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯍꯤ ꯈꯤꯇꯪ ꯅꯣꯠꯆꯔꯦ ꯉꯧꯔꯅꯤ ꯃꯍꯤꯁꯦ ꯈꯔ ꯋꯥꯠꯊꯥꯗꯣꯔꯦ ꯃꯍꯤ ꯌꯥꯎꯗꯅ ꯀꯨꯞꯄꯨꯔꯗꯤ ꯀꯥꯁꯜꯂꯒꯗꯤ ꯏꯟꯖꯥꯡꯁꯦ ꯍꯥꯎꯔꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯍꯤ ꯍꯥꯞꯄꯤꯔꯒ ꯑꯃꯨꯛꯀ ꯎꯞꯄꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯂꯨꯁꯦ ꯃꯨꯜꯂꯛꯑꯦ ꯃꯨꯜꯂꯛꯑꯀꯥꯟꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯉꯧꯔ ꯊꯝꯈꯤꯕ ꯀꯣꯕꯤꯗꯣ ꯍꯥꯞꯄꯅꯤꯀꯣ ꯐꯨꯜ ꯀꯣꯕꯤꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯣ ꯏꯁꯤꯡꯁꯦ ꯑꯩꯅ ꯈꯔ ꯅꯣꯠꯆꯔꯒꯅꯤ ꯏꯁꯤꯡꯁꯦ ꯅꯣꯠꯇ꯭ꯔꯗꯤ ꯀꯥꯁꯜꯂꯗꯤ ꯍꯥꯎꯔꯔꯣꯏ ꯑꯩꯗꯤ ꯑꯣꯠꯆꯟꯕꯅꯤꯅ ꯑꯂꯨꯒꯁꯦ ꯇꯣꯏꯍꯟꯗꯣꯏꯅꯤꯗꯣ ꯌꯥꯝ ꯃꯍꯤ ꯈꯤꯇꯪ ꯅꯣꯠꯆꯔꯒꯦ ꯃꯍꯤ ꯅꯣꯠꯇ꯭ꯔꯗꯤ ꯎꯞꯄꯗ ꯀꯥꯁꯟꯒꯅꯤꯀꯣ ꯑꯂꯨꯁꯦ ꯈꯔ ꯈꯔꯕꯨꯗꯤ ꯃꯨꯟꯕ ꯍꯧꯔꯦ ꯑꯗꯣ ꯃꯨꯟꯕꯗꯤ ꯌꯥꯝꯅ ꯃꯨꯟꯕꯗꯤ ꯍꯥꯏꯕꯗꯤ ꯃꯨꯟꯒꯗꯕ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯎꯞꯄꯒ ꯉꯧꯔꯅꯤꯀꯣ ꯃꯨꯟꯕꯨꯗꯤ ꯃꯨꯜꯂꯦ ꯑꯂꯨꯁꯦ ꯈꯔ ꯉꯧꯈꯤꯕ ꯇꯥꯏꯀꯣ ꯈꯔ ꯌꯥꯝ ꯉꯧꯔꯒꯗꯤ ꯍꯥꯎꯁꯨ ꯍꯥꯎꯔꯗꯣꯏꯅꯤ ꯃꯐꯣꯟ ꯇꯥꯅ ꯉꯧꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯂꯨꯁꯤꯁꯨ ꯃꯨꯜꯂꯦ ꯑꯗꯨꯒ ꯐꯨꯜ ꯀꯣꯕꯤꯁꯤꯁꯨ ꯃꯨꯜꯂꯦꯀꯣ ꯑꯁꯨꯝꯅ ꯃꯨꯜꯂꯛꯑꯦ ꯑꯗꯣ ꯃꯍꯤꯗꯤ ꯈꯔ ꯂꯩꯔꯤ ꯃꯍꯤꯁꯦ ꯑꯩ ꯈꯤꯇꯪ ꯀꯪꯅꯕꯩ ꯉꯧꯔꯅꯤꯀꯣ ꯑꯁꯤ ꯃꯍꯤꯁꯦ ꯈꯤꯇꯪ ꯀꯪꯍꯜꯂ ꯃꯇꯨꯡꯗ ꯏꯁꯤꯡ ꯍꯥꯞꯇꯨꯔꯅꯤ ꯍꯥꯏꯕꯗꯤ ꯃꯍꯤ ꯍꯥꯞꯇꯨꯔꯕꯅꯤ ꯐꯖꯅ ꯃꯨꯜꯂꯦ ꯑꯂꯨꯁꯨ ꯃꯨꯜꯂꯛꯑꯦ ꯃꯍꯤꯁꯦ ꯈꯔ ꯃꯍꯤꯁꯦ ꯑꯃꯨꯛꯇ ꯍꯥꯞꯀꯗꯕ ꯍꯟꯅ ꯍꯟꯅ ꯃꯍꯤ ꯅꯣꯠꯄꯁꯤꯁꯨ ꯍꯥꯎꯇꯕꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯆꯥꯒꯗꯕ ꯆꯥꯡꯗꯣ ꯑꯩ ꯃꯍꯤꯁꯦ ꯈꯔ ꯌꯥꯝ ꯅꯣꯠꯂꯕꯅꯤ
Not pase mahiche hujik fazare khabe takre video number na nga masara ni mahisha thae ko mahisha tha batunda hujik ai fazana tawraga miyam ising saholani sahola batunda ising je kitang su mayang tarakani ko hujik ngauhige miyam hujik sauba ngai binarasi saura kanda alu keno nga ka se hapto ising sahola ko matunda nga hapsanjarani nga se khara munna ngaure nga loina nang sai boi thamgibodo bori shi hapchalani jab ka futlani fullaga batudang halaga thum thak hojik se thum thage yam se hojik thum thak sare thum thae wok miyam hojik ka saholani khara munna saholani arobida jira hapa jiga gi nga thong baloi sare yo arobida phadi ko mana sashan dirani miyam gi nga thong se haw godro habira o